ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯧꯎ ꯁꯤꯡꯎꯕꯗ ꯄꯣꯠꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯒꯤ ꯋꯥꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯨ ꯌꯣꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ꯫ ꯇꯥꯔꯤꯕꯔꯥ ꯃꯃꯥ, ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕꯁꯦ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯂꯧꯎ ꯁꯤꯡꯎꯕ ꯍꯥꯏꯌꯦ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯆꯥꯅꯕ ꯊꯛꯅꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤ ꯑꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯦꯠꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯉꯥꯡꯕꯤ ꯑꯁꯦ ꯌꯣꯜꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯃꯈꯣꯏ ꯄꯥꯕꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯗꯤ ꯇꯧꯔꯨꯔꯅꯤ, ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯂꯩꯇꯦꯗꯣ꯫ ꯈꯨꯟ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎꯕ ꯅꯠꯇꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯗ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯨ ꯁꯦꯠꯖꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯉꯥꯡꯕꯤ ꯑꯗꯨ ꯌꯣꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯗ, ꯁꯦꯠꯖꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯩ ꯁꯦꯠꯖꯤꯗ ꯑꯩꯒꯤ ꯉꯥꯡꯕꯤ ꯑꯁꯦ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯩꯁꯥ ꯈꯤꯇꯪ ꯅꯪꯒꯤ ꯁꯟꯕꯤ ꯑꯁꯤꯗꯤ ꯀꯅꯥꯅ ꯂꯧꯗꯣꯔꯤꯕ? ꯁꯦꯠꯖꯤꯅ ꯅꯪꯒꯤ ꯁꯟ ꯑꯁꯦ ꯂꯧꯔꯒ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯂꯧꯎ ꯁꯤꯡꯎꯕꯁꯨ ꯅꯠꯇꯅ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯁ꯭ꯋꯥꯏꯗ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯫ ꯒꯦꯠꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅ ꯆꯪꯍꯜꯂꯛꯂꯤꯕꯅꯣ? ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅ ꯄꯪꯆꯪ ꯆꯪꯕ ꯌꯥꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯣ? ꯁꯦꯠꯖꯤꯅ ꯅꯪꯒꯤ ꯁꯟꯁꯦ ꯂꯧꯒꯗꯕ ꯂꯩꯇꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯄꯨꯔꯒ ꯅꯌꯨꯝꯗꯅꯦ ꯌꯥꯡꯅ ꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯁꯦꯠꯖꯤꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯥꯎꯕꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯁꯦꯠꯖꯤꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯅꯔꯦ? ꯀꯔꯤꯅꯣ ꯅꯣꯏꯅ ꯋꯥ ꯂꯥꯎꯅ ꯈꯟꯅꯔꯤꯕꯁꯤꯕꯣ? ꯆꯥꯎꯕ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯟꯕꯤꯁꯤꯅ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯑꯩ ꯁꯟꯒ ꯂꯧꯕ ꯉꯝꯃꯣꯏꯀꯣ꯫ ꯍꯧꯖꯤꯛ ꯄꯩꯁꯥꯒ ꯂꯩꯇꯦ꯫ ꯌꯥꯝꯅ ꯋꯥꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯂꯧꯎ ꯁꯤꯡꯎꯕ ꯑꯣꯏꯅꯗꯗꯅ ꯑꯩꯒꯤꯅꯦ ꯃꯊꯣꯏꯒ ꯀꯅꯥꯃꯠꯇꯅ ꯄꯤꯕꯤꯔꯛꯄꯣꯠꯇꯦ꯫ ꯆꯠꯂꯨ ꯅꯌꯨꯝꯗ ꯌꯥꯡꯅ ꯍꯜꯂꯨ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯁꯦꯠꯖꯤꯅ ꯆꯥꯎꯕꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨ ꯌꯣꯟꯕ ꯁꯤꯠꯇꯕꯗꯒꯤ ꯑꯃꯗꯤ ꯁꯦꯟ ꯑꯃꯠꯇ ꯂꯩꯔꯛꯇꯕꯗꯒꯤ ꯆꯥꯎꯕ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯐꯪꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯟꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩ ꯂꯧꯔꯒꯦꯗꯅ꯫ ꯑꯩꯁꯨ ꯁꯟꯕꯤ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯌꯣꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯧꯍꯧꯔꯒꯦ꯫ ꯅꯪꯒꯤ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ꯫ ꯁꯦ, ꯃꯁꯤꯒꯤ ꯕꯣꯇꯜ ꯑꯁꯦ ꯄꯥꯏꯁꯜꯂꯨ꯫ ꯃꯁꯤꯗꯅꯦ ꯖꯥꯗꯨ ꯑꯃ ꯍꯥꯏꯔꯒ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯕ, ꯊꯛꯅꯤꯡꯕ, ꯁꯦꯠꯅꯤꯡꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯗ ꯃꯁꯤꯗꯒꯤ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣꯗ ꯇꯥꯗ, ꯑꯗꯨꯒꯨꯝꯕ ꯐꯥꯒꯤ ꯐꯔꯥꯡꯗꯣ ꯇꯧꯕꯤꯔꯛꯀꯅꯨꯗ꯫ ꯄꯩꯁꯥ ꯂꯩꯇꯗꯅ ꯆꯤꯟꯗꯅ ꯁꯟꯕꯤ ꯑꯁꯦ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯌꯥꯝꯅꯅꯦ ꯄꯩꯁꯥ ꯃꯤꯍꯧꯗꯅ ꯌꯣꯟꯒꯦ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯛꯇꯕꯒꯤꯅꯤ꯫ ꯑꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯎꯏꯅꯦ꯫ ꯕꯣꯇꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯁꯦꯜ ꯊꯨꯝꯗꯒꯤ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ꯫ ꯕꯣꯇꯜ ꯑꯁꯤꯕꯨꯅꯦ ꯄꯨꯈꯝ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯖꯥꯗꯨꯒꯤ ꯕꯣꯇꯜ, ꯅꯪꯒꯤꯅꯦ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯩꯈꯣꯏꯗ ꯎꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯣ ꯍꯦꯛ ꯍꯥꯏꯕꯗ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ, ꯊꯥꯖꯧꯅꯦ꯫ ꯆꯥꯎꯕꯅ ꯈꯜꯂꯝꯃꯤ꯫ ꯁꯟꯕꯤ ꯑꯗꯨ ꯌꯣꯟꯕꯁꯨ ꯁꯤꯠꯇ꯭ꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯧꯕꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯊꯣꯛꯍꯧꯔꯒꯦ, ꯑꯗꯨꯒ ꯕꯣꯇꯜ ꯑꯁꯤ ꯄꯨꯔꯒ ꯌꯦꯡꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯕꯣꯇꯜ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯥꯗ, ꯕꯣꯇꯜ ꯑꯗꯨ ꯄꯤꯔꯣ, ꯑꯗꯨꯒ ꯁꯟꯕꯤ ꯑꯁꯤ ꯄꯨꯈ꯭ꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯕꯣꯇꯜ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯕ, ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯇꯥꯗ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯟꯕꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯁꯤ ꯄꯤꯔꯒꯗꯕꯅꯤ꯫ ꯍꯥꯏꯔꯒ ꯆꯥꯎꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯟꯕꯤ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯁꯣꯝꯅ ꯄꯨꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯁꯟꯕꯤ ꯑꯗꯨ ꯌꯣꯜꯂꯒ ꯄꯩꯁꯥ ꯈꯔ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯕꯣꯇꯜ ꯊꯥꯡꯗꯅ ꯄꯨꯔꯛꯏꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤꯅ? ꯈꯪꯗꯦꯗ, ꯀꯔꯤꯅꯤ ꯍꯥꯏꯗꯣꯔꯤꯕ? ꯕꯣꯇꯜ ꯑꯁꯦ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯐꯪꯅꯩ꯫ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯃꯦ, ꯑꯩꯈꯣꯏ ꯁꯟꯕꯤꯗꯨ ꯂꯧꯔꯒꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯕꯣꯇꯜ ꯑꯁꯤ ꯄꯨꯈꯣ ꯍꯥꯏ꯫ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯕꯣꯇꯜꯁꯦ ꯀꯔꯤ ꯇꯧꯅꯔꯨꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅ ꯕꯣꯇꯜ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ, ꯖꯥꯗꯨꯒꯤ ꯕꯣꯇꯜꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯇꯜ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯄꯨꯈꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯁꯤꯕꯨ ꯊꯝꯂꯒ ꯕꯣꯇꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯄꯨꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯃꯃꯥ꯫ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯄꯨꯈꯝ ꯑꯃ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ ꯆꯠꯂꯨ꯫
ꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯄꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯅꯪꯉꯣꯟꯗ ꯑꯉꯥꯎꯕ ꯁꯦꯝꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯅꯪꯁꯤꯃꯅꯦ ꯂꯥꯏꯃꯗꯤ ꯄꯪꯕꯖꯥꯠꯅꯤ ꯀꯔꯤꯕꯨ ꯀꯔꯤ ꯊꯣꯛꯂꯛꯇꯣꯔꯤꯒꯦ ꯕꯣꯇꯜ ꯑꯁꯤꯗꯒꯤ ꯉꯥꯏꯈꯣꯍꯦ ꯃꯃꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯌꯦꯡꯈꯤꯁꯤꯗꯅ ꯀꯩꯅꯣ ꯂꯥꯡꯒꯅꯨ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯍꯦ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯩꯈꯣꯏꯗ ꯎꯠꯂꯣꯍꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯄꯤꯌꯣ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯆꯣꯡꯊꯣꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯑꯥꯒ꯭ꯌꯥ ꯄꯤꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯕꯣꯇꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯉꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯥꯎ ꯑꯊꯨꯝ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯗꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯗꯨ ꯆꯣꯡꯊꯣꯔꯛꯏꯗꯨꯕꯣ ꯕꯣꯇꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯆꯥ ꯑꯊꯛꯀꯤꯗꯃꯛꯇꯗꯤ ꯋꯥꯔꯔꯣꯏꯍꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯦꯠꯖꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯒ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯁꯦꯠꯖꯤꯅ ꯉꯛꯇꯨꯅ ꯍꯪꯂꯝꯃꯤ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤꯅꯣꯅꯦ ꯑꯩꯒꯤ ꯈꯨꯟ ꯑꯁꯤꯗ ꯑꯩꯅ ꯈꯪꯗꯕꯤꯗ ꯑꯁꯨꯛ ꯐꯖꯕ ꯌꯨꯝ ꯂꯩꯔꯝꯂꯤꯕ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯅꯦꯍꯦ ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯥꯏꯔꯝꯃꯅꯤꯗ ꯑꯩ ꯇꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯔꯝꯗ꯭ꯔꯤꯕꯣꯔꯦ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯅꯣꯡꯃ ꯁꯟꯕꯤ ꯌꯣꯟꯒꯦ ꯍꯥꯏꯅ ꯂꯥꯛꯑꯝꯕ ꯆꯥꯎꯕꯗꯣ ꯃꯣꯏꯒꯤ ꯃꯌꯨꯝꯅꯤꯅꯦ ꯃꯇꯧ ꯀꯔꯝꯅ ꯁꯦꯟ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯏꯈꯤꯕꯅꯣ ꯈꯪꯗꯦꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯃꯉꯣꯟꯗ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯑꯣꯏꯕ ꯕꯣꯇꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯅꯦ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕꯇ ꯄꯤ ꯍꯥꯏꯔꯤꯅꯦ ꯇꯥꯗꯗꯤ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯕꯤꯔꯝꯗ꯭ꯔꯤꯕꯣꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯕꯣꯇꯜꯗꯣ ꯍꯌꯦꯡꯃꯛ ꯃꯨꯜꯂꯒ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯁꯤ ꯃꯥꯒꯤ ꯋꯥꯐꯝꯗ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯑꯍꯤꯡꯗ ꯆꯥꯎꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯨꯝꯂꯤꯉꯩꯗ ꯁꯦꯠꯖꯤꯅ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯆꯥꯎꯕꯁꯦ ꯍꯧꯒꯠꯂꯛꯂꯕꯗꯤꯅꯦ ꯉꯁꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯔ ꯌꯥꯡꯅ ꯆꯦꯜꯍꯧꯔꯒꯦ ꯁꯦꯠꯖꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯇꯧꯍꯜꯂꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁꯦꯠꯖꯤꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯥꯎꯕꯒꯤ ꯌꯨꯝꯗꯒꯤ ꯕꯣꯇꯜ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯁꯦꯠꯖꯤꯗ ꯄꯤꯔꯝꯃꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯄꯨꯔꯛꯂꯕ ꯕꯣꯇꯜ ꯑꯗꯣ ꯄꯤꯔꯣ ꯕꯣꯇꯜ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯃꯥꯒꯤꯗꯣ ꯄꯨꯈꯝ ꯑꯃꯗ ꯊꯝꯂꯒ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯦ ꯆꯠꯂꯨ ꯄꯨꯈꯝ ꯑꯃ ꯂꯧꯊꯣꯛꯎꯁꯣ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯩꯈꯣꯏꯗ ꯎꯠꯂꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯣ ꯑꯁꯨꯝꯅ ꯁꯦꯠꯖꯤꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕꯗꯒꯤ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯣꯡꯊꯣꯛꯂꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯖꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯔꯝꯂꯅꯤ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯨꯕꯤꯌꯨ ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯌꯥꯊꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯤꯁꯨ ꯌꯥꯊꯪ ꯏꯟꯕ ꯉꯝꯃꯣꯏꯌꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯌꯥꯊꯪ ꯏꯜꯂꯨ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯒꯗꯕꯅꯤ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦ ꯑꯁꯣꯝꯗꯅ ꯆꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯁꯦꯠꯖꯤꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯁꯦꯠꯖꯤꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯍꯩ ꯆꯥꯎꯕ ꯀꯗꯥꯏꯗꯅꯣꯅꯦꯍꯦ ꯅꯪꯅ ꯑꯗꯨꯛ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯃꯁꯛ ꯈꯪꯂꯤꯕ꯭ꯔꯣ ꯑꯩꯅꯤꯅꯦ ꯅꯪꯉꯣꯟꯗ ꯅꯣꯡꯃ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯍꯥꯛꯄꯨ ꯈꯪꯉꯤꯗ ꯇꯥꯗ ꯑꯩ ꯅꯪꯕꯨ ꯀꯥꯎꯗꯦ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯒꯗꯧꯕꯒꯦ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤꯅꯤꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯁꯦꯠꯖꯤꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯗꯨꯗ ꯑꯩ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯃꯣꯏꯒꯤ ꯌꯨꯝꯗ ꯇꯥꯗ ꯐꯪꯅꯕꯁꯨ ꯌꯥꯝꯅ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯅꯪꯒꯤꯅꯦ ꯕꯣꯇꯜ ꯑꯗꯣ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯥꯝ ꯌꯥꯡꯅ ꯃꯈꯣꯏꯗ ꯑꯩ ꯕꯣꯇꯜ ꯑꯅꯧꯕ ꯑꯃ ꯄꯤꯒꯦ ꯃꯗꯨꯗꯗꯤ ꯖꯥꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯦ ꯌꯥꯎꯔꯤꯕꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯌꯥꯎꯔꯤꯕꯁꯤ ꯍꯤꯡꯆꯥꯕꯤ ꯌꯥꯎꯕ ꯕꯣꯇꯜ ꯑꯁꯦ ꯃꯈꯣꯏꯗ ꯄꯤꯔꯝꯂꯒꯅꯦ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯁꯤ ꯂꯥꯛꯑꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯦꯠꯖꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯩ
ꯅꯪꯅ ꯅꯠꯇ꯭ꯔ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯒꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯄꯨꯈ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯇꯤꯛ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ꯫ ꯅꯪ ꯌꯥꯝꯅ ꯌꯥꯡꯅ ꯑꯩꯒꯤ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯣ ꯄꯤꯔꯛꯎ ꯑꯩꯉꯣꯟꯗ꯫ ꯃꯄꯨ ꯌꯥꯎꯗꯕꯗ ꯅꯪꯅ ꯕꯣꯇꯜ ꯑꯗꯣ ꯀꯔꯤ ꯇꯧꯅꯒꯗꯧꯔꯤꯕꯅꯣ? ꯍꯥꯍꯥ, ꯅꯪꯒꯤ ꯕꯣꯇꯜ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤꯅꯦ, ꯃꯄꯨꯒꯤ ꯌꯥꯊꯪ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯀꯥꯏꯅ꯫ ꯐꯔꯦꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅꯁꯨ ꯂꯧꯕ ꯐꯪꯉꯣꯏ, ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ, ꯕꯣꯇꯜ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯣꯇꯜ ꯑꯗꯨ ꯅꯪꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ꯫ ꯍꯥꯍꯥꯍꯥ, ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝ ꯅꯠꯇꯗꯤ ꯇꯧꯒꯅꯨ꯫ ꯃꯁꯤꯒꯤꯅꯦ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯁꯦ ꯅꯪ ꯂꯧꯔꯣ, ꯑꯗꯨꯒꯅꯦ ꯃꯥꯒꯤꯗꯣ ꯃꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯣ꯫ ꯃꯍꯥꯛꯀꯤ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯁꯦ, ꯃꯁꯤꯒꯤ ꯕꯣꯇꯜ ꯑꯁꯦ ꯅꯪ ꯂꯧꯔꯣ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯂꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯊꯣꯛꯎ ꯍꯥꯏꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ, ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯕꯣꯇꯜ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯔꯤꯅꯦ꯫ ꯄꯤꯔꯣ, ꯀꯗꯥꯏ ꯕꯣꯇꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯁꯦ, ꯅꯪꯒꯤꯗꯣ ꯑꯁꯨꯝꯅ ꯄꯨꯖꯈ꯭ꯔꯣꯁꯦ꯫ ꯚꯨꯠ ꯅꯨꯄꯤ ꯌꯥꯎꯕ ꯕꯣꯇꯜ ꯑꯗꯨ ꯁꯦꯠꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯗ ꯄꯤꯔꯝꯂꯒ ꯆꯥꯎꯕ ꯑꯃꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯁꯦꯠꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯄꯨꯈꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯖꯥꯗꯨꯒꯤ ꯕꯣꯇꯜ, ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯃꯍꯩ ꯃꯟꯇ꯭ꯔ ꯑꯗꯨ ꯎꯠꯂꯣ, ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯄꯤꯔꯣ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯔꯣ꯫ ꯖꯥꯗꯨꯒꯤ ꯕꯣꯇꯜ, ꯅꯪꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯎꯠꯂꯣ, ꯁꯅꯥ ꯂꯨꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡꯁꯤ ꯄꯤꯔꯣ꯫ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯇꯨꯡꯗ ꯁꯨꯝꯅ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯑꯄꯪꯕ꯫ ꯖꯥꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯍꯨꯔꯥꯟꯂꯝꯗꯕꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯊꯋꯥꯏꯁꯦ ꯃꯥꯡꯉꯣꯏꯗꯕꯅꯤꯅꯦ꯫ ꯆꯦꯜꯂꯨꯅꯦ, ꯁꯤꯕ ꯇꯥꯔꯦ꯫ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯍꯩꯗꯒꯤ ꯑꯩꯈꯣꯏ ꯀꯣꯛꯆꯔꯤꯕꯅꯤꯀꯣ꯫ ꯕꯣꯇꯜ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫